अहानबदा मरोइबा पाउसिंग पिजरी हर घर तिरंगा की थौरम मणिपुरदसु सेम यावना मियावगा लोइनना हर घर तिरंगा यात्रा चत्ख्रे मणिपुरदा मिसिंग हेंकलपगी मतंगदा नुमित निनी चथरकपा खन्ना नैनबगी मिफम लोइसिनख्रे MPA सरदारना अहान बखोंगचत ओइना बुद्धचंद्र महाराज की मतमदा कई फाखिबा बफम अदु हकथेंगना यंगसिनख्रे अमसोंग इंडिया मेटेरोलॉजिकल डिपार्टमेंट इम्फाल सेंटर ना हाइरी ngasi अमसोंग हयेंग स्टेट असिगी डिस्ट्रिक्ट पुपनमक्ता अखाक अराव यावना नोंग चुरव याय MAMI TV ने संदोक्चरीबा मणिपुर ई पाबु मिएंग ताबीरमलिबा कंगलेपाकी कंगलेसा सिंगबु समिना न तरामना ओक्चरी पपुंग ओइबा पाउसिंग मयाम पुन्ना अमुक मिएंग तामिनसे इंडिया की पेट्रोटिज्म अमदी नेशनल यूनिटी सागतनबा युमथोंग खुदिंगदा इंडिया की फिराल थेटपा हर घर तिरंगा थौरम मणिपुर दसो सीएम यावना मियावगा लोइनना हर घर तिरंगा की यात्रा सिंजंगमैदगी हौरगा चतखे अगस्त की तारीख 13 फाउबा भारत की मफम खुदिंगमक्ता पांगथोई तोंगानबा मणिपुर की लैजरीबा भेली की तंपाकसिदा चटपदा मणिपुर की लैरिबा प्रजाना मणिपुर की चीफ मिनिस्टर बु पांगदबनी हाइननबा होनबा कयाम तौई अदुबो ngasi ऑनरेबल चीफ मिनिस्टर ना चुराचानपुर चटपा कांगपोपी चटपा सेनापति चटपा सुमाइना मथंग मथंग चटपसिना हौजिक अइना पंजद्रगसु सरकार की पॉलिसी प्रोग्राम नि सत्कदबा मयाम अमा लैरी कम्युनिटी मयाम अमा उन्नबगी प्रोग्राम वारी सारगा हलै सो अइना थमजनिंगिदी कनागुंबा खरना सिंगसेप थाजलकांदा अइखोइगी लैरिबा कम्युनिटी सिंगी मरक्ता खना चैननबा होनबा मी खरा यावरबरा हैना चिंगनबसु लै इसम समना अइखोइ ऑनरेबल MLA खरगा कोई जिरीबाम द चली जिरीबाम द कुकी पाइते मार पुन्ना चाक सामिनै मागी मयुम द लेहवी नुसी चानना अदुमक लेहवी अदो अइना हलअकांदा नोंगालमदाइदुदा त्रोंग लौबी द भोम अमा पोखाइरगा अंगांग अनिगी थवाई लौई ममादसु तीन सोखी सो स्वाइसिदा सरकार न सिल्लगा दुबो भोम दु पोखाइ हनगद्राबा सरकार सिदा यानिंगदबा शांति पुरप यानिंगदबा शांति थुवाई निंगबमी खरा लैरे इसे अइकोइ प्रजा पुन्ना कोइ खंगमिनगदोबनी थु थेंगनमिनगदोबनी न स्वाइसिदा अइना समलबना थमजराबदा 2047 विकसित भारत के प्रधानमंत्री श्री नरेंद्र मोदी स्टेट की होम डिपार्टमेंट सिंधुना मणिपुर मिसिंग हेंकलपगी मओंग मतौ हाइबा असिगी मतंगदा नुमित निनी चथरकपा खन्ना नैनबगी मिफम ngarang aroiba numit ki ahanba technical session da way forward for census operation 2027 haiba asida khanna nainake numit yungba matung ani suba session da updating the national register of citizens NRC 1951 of Manipur haiba hiram asida puthoktuna khanna nainake numit nini ki mifam asina recommendation sing puthoki amasung tongan toan ba ware koyasu lauki Manipur pumbada total shutdown tawgani haina 14 CSO kanglei pakna lauthokiba ngasi ahing nongyai matam kharagi oina hangdokle haina asigi maikai dagi phongdorakle ngasi singmai rongda leiba classic brande da pangthokiba ani suba consultative meeting kam seminar yauraba mato pami singa unabada 14 CSO gi chairman yumnam dilip kumana hai asigi tara tare tagi state asida census tawgani haina lepak asina tawamliba asigi manguinana government karigumba initiative amata lokhalaktrabadi hesitation makha sathagani haikiba adugi matungina numit nini consultative meeting kam seminar tawrabanina man adu mataw kharagi oine yekokre
ꯑꯩꯈꯣꯏꯅ ꯕꯟ ꯌꯩꯊꯣꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯕꯔꯃꯦꯟꯠꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯃ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯌꯥꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯦꯁꯨꯔꯦꯟꯁ ꯑꯃꯁꯨ ꯄꯤꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯕꯟ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯃꯤꯅꯥꯔ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯕꯟ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯆꯔꯦ ꯑꯩꯈꯣꯏꯅ ꯕꯟ ꯌꯩꯊꯣꯛꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯀꯩꯗꯧꯕꯒꯤ ꯄꯣꯠ ꯆꯩ ꯐꯪꯅꯗꯕ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯀꯩꯗꯧꯕ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ इकोनॉमिक ब्लॉकेट तौसलपसिना मरम होइना अखोइना हाइरिबदु तौरु मतमदा यामना हेना मियामदा वागदबना मरम होइना अदुई मथक्ता गवर्नमेंट सु हाइरिब नुमिनि सिगी कंसल्टेंट मीटिंग सिनबगा लोइना हाइरिब सेइदा India Meteorological Department Imphal Center na hairi ngasi amasung hayeng district asigi state asigi district pumnamakta akhak araw yauna nongchuba yai tha asigi tarada Tamenglong Senapati Ukhrul Kamjong Jiribam None Tengnopal Chandel Churachandpur amasung Firjwal Zila Singda hariba phibam asi mayoknaba yai hairi Manipur gi Puwari ga sagonariba mafam ama oiriba Kaksing district ki Wangu Napa Singda leiba Kaizen Phawam adu historical site ama oina MP Local Area Development Fund dagi ahanba oina nauna sengotnaba thabok paikhatlagani haina handakta nauna Manipur gi Rajya Sabha gi Member of Parliament oikhibi BJP Manipur Pradesh ki President A Sarda Devi na phongdokre wafam ase praja gi apamba seng Bharat Sarkar yahonba mathau taba matamda MP ama oina mahakna hek wasakpadagi leptana tawrakli A Sardana makhatana hai lamdam asigi lusingba oina lairiba singna miyamgi social work oina thabak tawriba khudingmakna isa dagi hauna Manipur da laiba praja ama oina iramdam Manipur ase kaihandana integrity ngakna indigenous peoples kallaga iramdam ama ohensi hairabadi history thigatpa mathau tai Wangu gi asigumlaba mafam asi historical site ama oina sengotnaba tawgani makhatana Puwari ga sagonarabanina paliba lengak asiga tanaraga ahenba mieng changduna tourist spot ama oiba yai haike ngasi MPA Sardagi historical site ama oina ba yengsin khongsat aduda Wangu gi miyamga MP Butaramna okpagi thoram amasu Wangu laifam awang lekai community hall da pangthokhe thoram aduda sugnu AC gi 12 Manipur Taranithoi suba Manipur Legislative Assembly election da BJP gi mirep oikiba mayang lambam binod na phongdorakhibada sugnu AC asi haukiba chahi kuntaruk muk asida education sector health sector irrigation lambi thong sport infrastructure yauna hirang khuding makta hainingai leitana fibam sokle haike thoram aduda DC Kakching Angelina Renita SDO Waikhong KS Tompok BJP Kakching District ki President KSS Indubala BJP Suknu Mandal gi President N Nabachandra social worker Mayanglambam Binod Singh atai BJP gi lusingba sing yauna BJP Manipur Pradesh ki saknai raba mioi singna athoiba mitung sing oina saruk yakhe na history ga sagona ba duma sai tharon ku ba da yaudana leiba jaga amakhak lei jaga asi amtang yengni semgatni haidana mahakna wafam kar thamakpadagi aina MP amoina agi ahanba agi visit si public ki oiba thabak thoram aina gari pakthukpa yagadage haibasi sum khalla kanda jaga semtang gari kram haina leibano aikoina history ga sagonariba jaga si matau kram hain tawraga masi preserve tawraga thamba yagadage haiba dugumba wakhallol duga loina na mafam si yengla adudi ekoi gidi Security Force na ngasi Imphal West ki Napet Palida leiba Forest Bit Officer gi office manaki Khemari Reserve Forest tagi yamlaba khutlai khuchu kaya sing phagat pangangkre faraba khuchu khutlai sing adudi magazine ga loina na 9mm pistol mari single barrel nongmai ani IED na singba kilogram mari makhairom hena lumba ama
Grenade taramari nongmai maru chahunga nifu nithoina singba potlam sing yauri haire. Paugi marak thatna atenba break amatang mayam punna lauminasi. Ibe makigano. Kaza batamo. Sige yung se, next TMT na check sin na laksilo ka tamkrobani ne. Tadarang se, juha habaga amta kidrabo. Asum na, mayam na machalbo ngapshan lugum. Masige yung masibu, asoya ngan ko kadabatagi. Next TMT na ngapseli. Next TMT is or habating ngaktok na nabasim bani. Zerman technology siya na mana, concrete katok na tinaba matamda, kapamdal ang muktihan na hinggal adli. Next TMT, strength is in the quick. Break matungda mayambo mukhan taram na okchari makataba pau pizari. BJP Hairok Mandalgi spokesperson Laisram Thamboy yauna hana BJP amadi atopa party da yauramba Hairok Assembly constituency gi manung chanba tongan ba khunsing gi imung tarama thoigi miyo yangkhai ga taret lom Indian National Congress INC da yaurakhibaga loinana Hairok AC gi hana gi minister Moirangthem Okendro na taram na okre. Hairok Block Congress Committee HBCC gi President Thoksom Ranjan amadi HBCC gi maruoiba member singna langyan piyanduna ikai khumnaba utkre. Naba haiba pandamda Hairok Block Congress Committee HBCC na sinduna ngasi nungtil Hairok Part 2 mayay lekay da leiba former Minister Moirangthem Okendro gi yumda miyamga loina na pangthokiba Thorom aduda former Minister Moirangthem Okendro mahaki loina bi Moirangthem Ongbi Sarita Hairok Block Congress Committee HBCC gi President Thoksom Ranjan Hairok AC tongan ba masak naiba miyoy sing amadi Hairok Block Congress Committee HBCC gi maru oiba miyoy kaya su saruk yakhe imung tarama thoigi miyambu taram na okladuna hanagi Minister Moirangthem Okendro na phongdokhibada wakal manaba punmin na duna iray pakidamak Hairok Kendragi miyam na amata oina lepmin si Hairaduna Hairok Kendra khaktan natana Manipurda ingtappa purak na bakot na bada achaubo thaudang kaya lauduna lakiba Laisram Thamboy busu thagatpa phongdokhe Okendro na makata na haikibada mipung khuding makpu khetnaba laitana lisang sitna chatharakpa wakal manaba pumin na ba tharom asibu thazabiduna ngasi fawbada Kendra asidagi BJP amade atopa party da yauramba miyoy lising amaga chambri yankairom tangkak naina sanglakhiba laikre hairaduna hawzik phawbada changlakhraba amade changlaknabagi list da lairiba sing miyoy lising ahunga chanipan lomne haukiba election da Hairok AC da Congress na maiti hauba asi bot chambri ga supna ahumdane miyam asina Congress party bu thazaba thambiba amade lamdam asida karamba party na laipak ngaklagadi hena faba lamdam ama oigani haiba ado miyam na khalaba matungda Congress bu nungsibirakpani haina su Okendro na miyam da thamke Hairok Block Congress Committee na aikataba wakhal manaba umina da thoram kasigi suki chawna khira mai pakpa da de kunamanga Tanjaba yamna dewa to deba misak sinjawi duna mapaka kalam gere kunumaktu taram okchari toran ne pegi isle jeri se lising ohunga chani par lising mai jagi chani par to hogi ba 2022 election da Congress party ne mai thi ho kasina chawri ga ohun chawri ga ohun hogi changi ekto bisina lising mari Hari ini tu hari itu Congress party itu terhadap itu pemilu, lepas sudah kerana parti ini sasong terga. Thaubal College lingkhalakibagi humpu humdai suba mapo kumon numit pangthokpaga loinana toan ba manama tumsing enthokpagi tharom ama ngasi college asigi multi-purpose hall da pangthokre Thaubal College Teachers Association TCTA amasung Thaubal College Student Union anina punna sinduna pangthokiba tharom aduda college asigi principal professor Nabasandrana athoiba mitunglen TCTA gi president and ibobina tharom mapu amadi IQAC Thaubal College ki coordinator Dr. L Akendrajit Singh na akhanaba mitunglen oina saruk yakhe tharongi saruk ama oina ngasigi mitunglen singna lusingduna college ki foundation stone amasung College Larembigi mafamda lai sukatuna ikai kumnaba utpagaloina na thoni zakhe
Ngasigi tharom aduda Manipur University amasung college na sinba tongan tonba examination singda makok matang taraklaba mahiroi singbo tongan tonba donor singna kalakpa award singyen thoktuna pukning thaugat ke amadi ikai khumnaba utke loinana mahiroi singna tongan tonba makhal makha kayagi cultural program singsu pangthokke athoiba mitung lengi warol piraduna principal professor Enaba Chandrana hai college amabu awangba thakta thangatpada alumni singi thodang yamna sawi Leipak asida achau achauba university amadi college kaya leirabasu ngasi fawbada malemgi afaba university khangkatpada lising anigi manungda sanba ngamdriba asi alumni singna thodang lauba watpadagini adubo college asigi chahi humpugo humdogi khongchat asida college asigi alumni singna leiriba thodang laubiriba thodang ase singthani ningai ni Maram asina college asibu saukhat handuna hena afaba college ama oihanbada alumni singna amuka henba chauba thodang lauminase mahak masamak nasu college asidagi haurakibani haike Aroibada maroiba pausing amuka hana pizari Hargar Tiranga Tharam Manipur da su CM yaungna miyaungga loinena Hargar Tiranga jata yatra satkre Manipur da missing hangkalakpagi matangda numit nini satharakpa khana nainabagi mifam loisinkhre MPA Sardana ahan ba khongchat oina Buddha Chandra Maharaj ki matamda kai fa ki ba mafam adu hakthengna yengsinkhre amasung India Meteorological Department Impal Center na hairi ngasi amasung hayeng state asigi district pumnamakta akhak araw yauna nong churaba yai hairi Hauziki oinadi Mami TV na sandok chariba Manipuri ipau matang asida loisinjare makha taba Manipur ipau gidamak Mami TV bu meeng taduna laibiyo